Hello, welcome back to my channel 7 Speed Manipur. Ahan mamaktada akhoi showroom Tata gi showroom da leriba staff singbu thagat perform du sari akhoi gi Tata Tiago bu akhoi review tawgi kudong saba pibir pidamakta ko. Ado channel asi nauna thengna bayor gi subscribe suna toksen bio akhoi gari ga mari lenaba topic sing ai mathang adum pura laksage. So bell icon su press to view subscribe tamu tamda maram de adum anong nova content sing pura lakpada miss oidana bagi damakta ko. aduga contact number amai sidai hapsariba contact number se sidai details se loinam hangbibi ani sidai call tawbiro aduga makha taba information details punamak sida hangbiraga pau phongna biro aduga appointment longna biro habi tarego अहमद अखोगी गाड़ी सिगी अखोगी इंजन की स्पेसिफिकेशन अमतंग हाइजरमगे सी अखोगी 1.2 रेवोट्रॉन इंजन निको मासिगी अखोगी bhp से 84 bhp न्यूटन मीटर ना 113 न्यूटन मीटर टॉक अदुगा मासे ट्रांसमिशन जे अखोगी मैनुअल ट्रांसमिशन अमदे ऑटोमेटिक ता लाइको अदुगा मागी अखोगी एआरआई नि पीबा माइलेज ना अखोगी 23 kmpl निको अदा मागे एक्स शोरूम प्राइस ना अखोगी 4.99 लाख तगी होरगा अखोगी 6.95 लाख फौ लय अदुगा मागे वेरिएंट वाइज सिंगना अखोगी मखल तरुप लयको अदु XE XT XT ऑप्शन अदगी XZ XZ प्लस अदगी XZ प्लस ड्यूल टोन दको अदु मसिनी बदा हेडलाइट को ममांगी ग्रिल मोंग सिदा फम फजाबा सिदम होरसे अदु ग्रिल से कोई ट्राई एरो की डिजाइन दा तथा के याम्बा कोई केनो से ट्राई एरो से याम यावे याम्बा पार्ट्सिंग जे अदो याम फजै हाय तारे को कोई पियानो ब्लैक फिनिश ता अदे मखा की जो कोई स्माइली ओइना को एयर बेंच अदो सिगी जो अदो फोक लैम्प जो यामना क्रोम ना को सिंपल हेलोजन दा अदो सी जो हेलोजन ने अदो सिना साइड इंडिकेटर अदो मखा दा जो कोई सांग ना क्रोम ना फजना फिनिश ता वे येंगबदे यामना प्रीमियम ओइ अदो सिना कोई ब्लैक क्रोम हाय तारे साइड लमदा लाखदा ओसी आरबीएम से कोई पियानो ब्लैक फिनिश अदो टर्न इंडिकेटर का अदगी सिना डायमंड कट एलॉय उबिरेगा अदुगा टायर की साइज से गाड़ी से साइड लुक सा प्रॉपर हैचबैक अमगी लुक से दम फजना लइको अदुगा सिदा रिक्वेस्ट सेंसर याउद्रे ड्राइवर की साइड से अदुगा दम हैंडल से जो कोई बॉडी कलर दम फंगे अदुगा साइड टेलम दा लाखो कांदा टेलम से दम येंगबदे यम नुआय को अदु सिंपल हेलोजन ओइबा हाइब तारे को अदुगा बूट स्पेस सिना कोई केनो ने 242 ने अदुगा सिदा सोना सुम एक्सेस तो यारे कैमरा सु दम यावरेको अदुगा सिना रियर पर स्टॉप लैम्प अदुगा सिना अखोगी सिंपल अखोगी तोंगानबा पियानो बैक प्रिंस तको साइड अनी सिदा हापे अखोगी स्पोर्टी लुक अमा फंगनबि दमक हाइब तारेको अदे सिदा सो कोई डिफोगर मोइसु यावरिको अदुगा सुम मनिंग नोमनि यपकान अखोगी स्माइली लुक खितंग मान बाहाय तारे सिगी मागी डिजाइन्स मनिंग येंगदा दम सिजु दम फजालेको अदो ड्राइवर की साइड से संग येंगसिको ड्राइवर थों हांतोगा सिदा लैरिबसे डोर सिदा लैरिसे कोई सॉफ्टेस्ट मटेरियल को सिदम फंगे लेदर रैप तोगा प्लास्टिक अदम क्वालिटी दम जायको स्टाइल की सेफ्टी से लेरे पावर विंडो लोय लेरेको अदुगा सिगी मखादा बोतल होल्डर को सिदा मसाम सके नो हापे स्पीकर यावरे अदुगा सिदा कोई डोर की ओपन तौननबगी सिदा क्रोम न फजना फिनिश तरोगा यावरेको येंगदे हम फजालेको अदुगा सोमदा काद्रिङैदा ड्राइवर सीट से काद्रिङै ड्राइवर सीट से कोई सिदा कोई मैनुअली कोई सीट से हाइट एडजस्टमेंट तौननबा अमा यावरेको माइना कोई सिंखलगा नुमा खलंगे यारेको सोमदना मो कोई इंक्लाइन तौबगी कोई सीट की पोजीशन जे
ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯠꯀꯤ ꯍꯦꯠ ꯔꯦꯁꯁꯦ ꯃꯥꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯐꯦꯕ꯭ꯔꯤꯛꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯗꯩ ꯃꯥꯒꯤ ꯀꯨꯁꯟꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯄꯥꯏꯕꯗꯀꯣ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯅꯨꯡ ꯆꯪꯉꯒ ꯌꯦꯡꯕ ꯀꯥꯟꯗ ꯑꯩ ꯁꯣꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯃꯥꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯑꯩ ꯐꯖꯅ ꯑꯣꯟ ꯇꯧꯔꯒꯗꯤ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯃꯈꯥꯒꯤ ꯐ꯭ꯂꯦꯠ ꯕꯇꯟ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁꯅꯒ ꯇꯧꯔꯒ ꯇꯥꯇꯥꯒꯤ ꯂꯣꯒꯣꯁꯤ ꯂꯩꯔꯦ ꯁꯤꯅ ꯀꯟꯇ꯭ꯔꯣꯜꯅꯤ ꯃꯦꯗꯤꯌꯥꯒꯤ ꯑꯗꯩ ꯁꯤꯅ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣꯁꯨ ꯌꯥꯔꯦ ꯑꯗꯨ ꯁꯤ ꯍꯔꯃꯟꯒꯤ ꯃ꯭ꯌꯨꯖꯤꯛꯅꯤꯀꯣ ꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯃ꯭ꯌꯨꯖꯤꯛꯅꯤ ꯁꯥꯎꯟꯁꯦ ꯗꯦꯁꯕꯣꯔꯗꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯐꯖꯅ ꯂꯩꯀꯣ ꯒ꯭ꯂꯣꯕal ꯑꯦꯟ ꯀꯦꯞꯇ ꯑꯩꯈꯣꯏ 4 ꯁ꯭ꯇꯥꯔ ꯐꯪꯉꯤꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯁꯤ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁ ꯇꯧꯔꯦ ꯑꯦꯁꯤꯁꯨ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯈꯔ ꯀꯣ ꯁꯤꯗ ꯃꯅꯨꯡꯗ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯦꯀꯣ ꯑꯗ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ IRBM ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜꯂꯤ ꯈꯨꯠꯅ ꯑꯗꯨꯝ ꯑꯦꯗꯖꯁट ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯟꯋꯥꯏꯖꯔ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯀꯣ ꯗ꯭ꯔꯥꯏꯚꯔꯒꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤꯗꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯛ ꯀꯣ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤ ꯑꯦꯗꯖꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ RBMꯁꯦꯀꯣ ꯑꯗ AC ꯚꯦꯟꯁꯤ ꯂꯩꯔꯦ ꯑꯗ ꯁꯤꯅ ꯇ꯭ꯋꯤꯇꯔ ꯀꯣ ꯁꯤꯗ ꯑꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯝꯇ ꯔꯦꯞ ꯇꯧꯗ꯭ꯔꯦ ꯁꯤꯗꯗꯤ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯑꯦꯗꯖꯁ ꯇꯧꯕꯁꯦ ꯁ꯭ꯇꯦꯔꯤꯡꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯇꯤꯜꯇꯦꯠ ꯇꯧꯕꯗꯤ ꯌꯥꯕ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯁꯀꯣꯄꯤꯛꯀꯨꯝꯕꯒꯤ ꯑꯦꯗꯖꯁꯇꯤ ꯁꯤꯗꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯤꯆꯔ ꯋꯥꯏꯁ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯥꯁꯨ ꯐꯤꯆꯔꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯥꯎꯒꯤ ꯐꯨꯌꯦꯜ ꯀꯦꯞ ꯍꯥꯡꯇꯣꯛꯅꯕ ꯑꯗꯒꯤ ꯕꯨꯠꯀꯤ ꯃꯅꯤꯡ ꯍꯥꯡꯇꯣꯛꯅꯕ ꯁꯤꯗꯒꯤ ꯂꯣꯏ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯃꯈꯥꯁꯤꯒꯤ ꯍꯦꯛ ꯃꯊꯛꯁꯤꯗꯩꯗ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯗꯩ USBꯒꯤ ꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ USBꯒꯤ ꯀꯣ ꯁꯤꯗ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃ ꯄꯤꯔꯤꯀꯣ ꯁꯤꯗ ꯑꯃ ꯑꯍꯥꯡꯕ ꯑꯃ ꯂꯩꯀꯣ ꯁꯤꯗ ꯁ꯭ꯄꯤꯀꯔ ꯂꯩꯔꯦ ꯁ꯭ꯄꯤꯀꯔ ꯁꯤꯗꯩꯗ ꯐꯖꯅ ꯄꯤꯔꯦꯀꯣ ꯑꯗꯩ ꯁꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯑꯦꯜ ꯇꯣꯟꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ ꯀꯂꯔꯁꯦ ꯑꯗꯣ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯤ ꯁꯤꯒꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯤꯠ ꯐꯖꯅ ꯑꯦꯗꯖꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯈꯔ ꯑꯗꯨꯝ ꯁꯤꯠꯀꯤ ꯑꯗꯨꯝ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯌꯥꯏꯀꯣ ꯐꯖꯩ ꯑꯗꯨꯝ ꯁꯤꯠꯀꯤ ꯀꯨꯁꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯝꯕꯗꯀꯣ ꯑꯗꯨꯒ ꯃꯤ ꯑꯍꯨꯝ ꯐꯝꯕꯗꯤ ꯈꯤꯇꯪ ꯃꯤ ꯑꯍꯨꯝ ꯐꯝꯕꯗꯤ ꯈꯤꯇꯪꯗꯤ ꯆꯤꯜꯂꯅꯤꯀꯣ ꯑꯅꯤꯗꯤ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯂꯤ ꯐꯝꯕ ꯌꯥꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯑꯗꯨꯝ ꯐꯝꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯌꯥꯒꯅꯤꯀꯣ ꯁꯣꯝꯗꯁꯨ ꯍꯦꯟ ꯒ꯭ꯔꯤꯞ ꯑꯗꯨꯝ ꯄꯥꯜꯂꯦꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯠ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯑꯃꯁꯨꯡ ꯀꯣ ꯗ꯭ꯔꯥꯏꯚꯔꯒ ꯑꯅꯤꯁꯦ ꯁꯤꯠꯁꯦ ꯍꯥꯏꯠ ꯑꯦꯗꯖꯁꯇꯦꯕꯜ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤꯗꯤ ꯃꯅꯤꯡꯒꯤꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯁꯤꯒꯤ ꯈꯤꯇꯪ ꯍꯝ ꯑꯣꯏꯕ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯁꯤꯗ AC ꯚꯦꯟꯒꯨꯝꯕꯗꯤ ꯁꯤꯗꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯎꯕ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯎꯏꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯝꯄꯦꯛ ꯑꯣꯏ ꯑꯗꯨꯒ ꯇꯥꯇꯥ ꯀꯝꯄꯅꯤꯒꯤ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯇꯦꯁ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤ ꯊꯣꯡꯁꯦ ꯑꯌꯥꯝꯕ ꯍꯥꯡꯇꯣꯛꯑꯒ ꯀꯣ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯟꯁꯦ ꯑꯝꯇ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯈꯣꯟꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯊꯤꯡꯖꯤꯟꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯃꯈꯣꯟꯗꯨꯗ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯛꯀꯦ ꯗꯥꯏꯃꯦꯟꯁꯟ ꯑꯩꯈꯣꯏ ꯂꯦꯡ ꯋꯥꯏꯁ ꯌꯦꯡꯉꯛꯄ ꯀꯥꯟꯗ 3765 mmꯅꯤ ꯑꯗꯨꯒ ꯋꯦꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ 1677 mm ꯍꯥꯏꯠꯅ 1535 mm ꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯅ 170 ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯣ ꯃꯥꯁꯦ ꯒ꯭ꯂꯣꯕal ꯑꯦꯟ ꯀꯦꯞꯇ 4 ꯁ꯭ꯇꯥꯔ ꯔꯦꯇꯤꯡꯅꯤ ꯑꯗꯨꯒ ꯃꯥꯒ ꯀꯣꯝꯄꯤꯠ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯦ ꯃꯥꯔꯀꯦꯠꯇ ꯁ꯭ꯋꯤꯐ ꯑꯗꯒꯤ ꯍꯤꯟꯗꯥꯏꯒꯤ ꯅꯤꯌꯣꯁ ꯀꯣ ꯑꯗꯒꯤ ꯃꯥꯔꯨꯇꯤꯒꯤꯁꯨ ꯁꯦꯂꯦꯔꯤꯑꯣꯒꯨꯝꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯣ ꯃꯥꯒ ꯀꯝꯄꯤꯠ ꯇꯧꯔꯤꯅꯤꯀꯣ ꯃꯈꯣꯏꯁꯦ ꯃꯥꯔꯀꯦꯠꯇ ꯑꯗꯨ ꯁꯤ ꯐꯖꯅ ꯁꯦꯜꯁ ꯇꯧꯕ ꯒꯥꯔꯤꯅꯤ ꯑꯩꯈꯣꯏ ꯇꯥꯇꯥ ꯃꯣꯇꯣꯔꯁꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯌꯦꯡꯉꯒꯗꯤꯀꯣ
ꯃꯥꯏ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯁꯦ 35 ꯅꯤꯀꯣ ꯑꯗꯩ ꯃꯅꯤꯡꯗꯗꯤ ꯁꯤꯒꯤ ꯗ꯭ꯔꯝ ꯕꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒꯤ ꯀꯂꯔꯁꯦ ꯑꯣꯞꯁꯟꯁꯦ 6 ꯂꯩ ꯑꯍꯥꯟꯕꯗ ꯃꯤꯗ ꯅꯥꯏꯠ ꯄ꯭ꯂꯝ ꯑꯗꯒꯤ ꯔꯦꯗ ꯐ꯭ꯂꯦꯝ ꯑꯗꯒꯤ ꯑꯣꯄꯜ ꯋꯥꯏꯠ ꯑꯗꯒꯤ ꯄ꯭ꯔꯦꯁꯟ ꯋꯥꯏꯠ ꯑꯗꯒꯤ ꯑꯦꯔꯤꯖꯣꯅꯥ ꯕ꯭ꯂꯨ ꯑꯦꯟ ꯗꯦꯇꯣꯅꯥ ꯒ꯭ꯔꯦꯟ ꯀꯣ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯃꯌꯥꯝ ꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ